Khoi mayam ngasi Mars ki tang ani ing kumja 2025 Nongmaijing numit ni ayhak ngarang tang amagi numidang da ayhak na numit ini laijaramba isa sing satra Assam University ki satra singi manakta ahing ani laijaramaga akoi ki khun khara ngarang mak akoi ki Rajubari Borjalenga adegi amana Sarbon Tila haiba yam nungsiba maitai gi khungang amaga chacharai adu chacharamaga ai laksareraga Bon Tarapur gi ai gi mahausagum akoi gi inau Dr. Rajmani Haurong Bamina linkhatchaba akoi gi Barak Museum and Library da thungjare ado ai gi laibok phabadegi ado laibok phaba haiba seisda khitang akoi gi chumna ikaiba haifechu thadukpa haitare inau Rajmani singasi Sonai gi manungda leiba Krishnapur hairiba maitai khungang adaida akoi gi Manipuri Malemda leiriba Manipuri singi Manipuri jagoi gi exponent ama oina akoi gi Bharat ki manungda ta natana America da leiduna akoi gi Manipuri jagoi gi Firal paibiramba Nabagana Siam hairiba oja asi Krishnapur hairiba khungang asidagini mahakna kari laisang aiba Sri Krishna gi laisang ama ngasi sangaba oiba da inau Rajmani si akhoi gi barton tawbiramdana chatkani aibusu chausi haina tawbududa ai barton phangjadraba oita su khawunai oina inau Rajmani gi khawurai oina akhoi gi Krishnapur haibaduda chachari adu masigi khudong chaba laujare harga hojikse ayuki apung tara tasile ngasi ji nongthi nongmangi thoina akoi gi saba leite nungsa thodi khara adum saraba mafamni kasarsi adu mafamduda chacharaga Krishnanogor hairiba maitai gi khungang akoi gi Sonai hairiba Sonai subdivision la subdivision gi manungda leiriba Kasar district ki manung Krishnanogor bu mayamda saktak sanaba Krishnapur haiba Krishnanogor nate Krishnapur haiba si chacharaga ai khwai mayamgi mafamda Krishnapur hairiba khungang maitai khungang asi Kasar gi maitai khungang asi saktak sanaba honajage matang asida aihakna Krishnapur hairiba mafam asida chacharuraga akoi gi mayamga wari sanabadadi aina panja houdraba hangja houdraba adubu aihakna kona ningchingjarakpa aduga oja singna takpibadagi khangjaba wafam amatang thechinjahoge Krishnapur hairiba si gi khungang maitai khungang asigi maming asi akhoi gi 1800 tagina 1803 phawba palamba maitai ningthau akhoi gi Manipur gi maitai ningthau gi paringda historical king gi paringda yangkhaini pan suboina panbi khiba akhoi gi Madhuchandra maidingu Madhuchandra gi majai bema Indu Prabha si akhoi gi Kasari ningthau Krishna Chandra da thajabani aduga matam mama makhoi gi matamsida Maharani Rani Indu Prabha amasung akhoi gi Kasari ningthau Krishna Chandra gi khongbu si hairiba Krishnapur hairiba ngasigi lamdam sida laaga makhoi gi sagol samu khongmi lanmi makhoi gi thogal loi sebari sing mayam pothagi ba mafam ama oiba adudagi makhoi gi lamdam masibu Krishnapur haina khangnagi bani masaisda Krishna haina paibasi Kasari ningthau Krishna Chandra buni haibasi khwai mayamgi mafamda khanganjaningi aduga aikoina khangdadana maikai si chonggi se ai compass ama ai download tawjare adu silchar da karigumba chatpa taragadi compass ama hekta handy oiba compass macha ama soidana leijagani maikai si khangdre aduga silchar dagi kilometer 3.5 khaktangda akoigi hujiki Krishnapur si yaurakpa yaba lambi su leiba mane lambi si pangleida leire hojiki matamdadi masi matang khwagi mafamda aina khanganjaning dana thamjabani
ꯑꯩꯈꯣꯏꯅ ꯕꯣꯟ ꯇꯔꯥꯄꯨꯔꯗꯒꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯂꯥꯛꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯂꯝꯕꯤ ꯁꯤꯜꯆꯔ ꯑꯥꯏꯖꯣꯜ ꯂꯝꯕꯤꯗ ꯁꯤꯜꯆꯔꯔꯣꯝꯗ ꯍꯥꯏꯒꯠꯆꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯧꯖꯔꯛꯏꯁꯤ ꯁꯣꯅꯥꯏꯕꯥꯔꯤ ꯘꯥꯠ ꯀꯧꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯣꯝꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯀꯩꯊꯦꯜꯁꯤꯡꯁꯦ ꯄꯪꯆꯥꯎꯗ ꯆꯥꯎꯏ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛꯀꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨ ꯁꯣꯅꯥꯏꯕꯥꯔꯤ ꯘꯥꯠ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯑꯥꯏꯖꯣꯜ ꯍꯥꯏꯋꯦꯗ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯂꯥꯛꯑꯒꯅꯤ ꯑꯗꯒꯤ ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯖꯤꯟꯒꯗꯕ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯖꯤꯟꯒꯗꯕ ꯀ꯭ꯔꯤꯁꯅꯄꯨꯔꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯤꯟꯖꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯂꯝꯕꯤꯁꯤ ꯄꯪꯁꯦꯝꯗ ꯁꯦꯝꯃꯤ ꯂꯝꯕꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯖꯥꯅꯤ ꯑꯃꯗꯩꯁꯨ ꯆꯠꯄ ꯌꯥꯏ ꯑꯃꯗꯩꯁꯨ ꯆꯠꯄ ꯌꯥꯏ ꯇꯧꯅ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤ ꯇꯥꯎꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠꯁꯤꯁꯨ ꯁꯤ ꯍꯦꯛ ꯍꯦꯟꯗꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯐꯝ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯀꯔꯤ ꯄꯥꯡꯅꯅꯣ ꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯁꯤ ꯀꯩꯅꯣ ꯑꯃ ꯀꯣꯝꯄꯥꯁ ꯑꯃ ꯄꯥꯏꯕꯤꯌꯨꯅ ꯀꯣꯝꯄꯥꯁꯇꯨ ꯇꯥꯡꯕ ꯅꯠꯇꯦ ꯂꯨꯄꯥ ꯀꯝꯄꯥꯁ ꯃꯆꯥ ꯑꯃ ꯂꯨꯄꯥ 200-300ꯅ ꯐꯪꯉꯝꯒꯅꯤ ꯑꯗꯣ ꯑꯩ ꯍꯦꯛ ꯐꯪꯕꯒ ꯂꯩꯖꯒꯦ ꯁꯤꯜꯆꯔ ꯌꯧꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯏꯀꯩꯁꯤ ꯁꯤ ꯀꯗꯣꯝ ꯄꯥꯡꯅ ꯆꯪꯉꯤꯖꯥꯠꯅꯣ ꯑꯋꯥꯡ ꯄꯥꯡꯅ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯁꯣꯅꯥꯏꯕꯥꯔꯤ ꯍꯥꯏꯕꯗꯥꯏꯅꯦ ꯁꯣꯅꯥꯕꯥꯔꯤ ꯍꯥꯏꯖꯤꯟꯐꯝꯁꯨ ꯚꯥꯔꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯖꯔꯛꯏꯁꯤꯅ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯇꯥꯎꯟ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯩꯈꯣꯏ ꯍꯥꯏꯖꯤꯟꯖꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯪꯉꯒ ꯀ꯭ꯔꯤꯁꯅꯄꯨꯔ ꯌꯧꯒꯗꯧꯔꯤꯕꯅꯤ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯌꯧꯁꯤꯜꯂꯦ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯗꯤ ꯀꯤꯂꯣꯃꯤꯇꯔ 1-2ꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯁꯤ ꯐꯪꯒꯗꯧꯔꯤ ꯃꯩꯇꯩ ꯈꯨꯟ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯥꯏꯋꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯈꯛꯇꯅꯤ ꯆꯪꯁꯤꯟꯖꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯍꯟ ꯑꯃ ꯃꯥꯡꯗ ꯆꯠꯄ ꯎꯔꯦ ꯃꯩꯇꯩ ꯈꯨꯟ ꯍꯧꯔꯦ ꯃꯩꯇꯩ ꯗꯨꯀꯥꯟꯁꯤꯡ ꯀꯔꯤꯁꯤꯡ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯌꯨꯝꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯉꯁꯤ ꯋꯥꯠꯂꯤꯕ ꯁ꯭ꯋꯥꯏꯁꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯆꯤꯡꯉꯕꯣ ꯑꯣ ꯀ꯭ꯔꯤꯁꯅꯄꯨꯔ ꯆꯤꯡꯉꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯃꯨꯁꯂꯤꯝꯁꯤꯡ ꯀ꯭ꯔꯤꯁꯅꯄꯨꯔꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏ ꯑꯩꯈꯣꯏꯅ ꯁꯪꯀꯤꯔꯇꯟꯒꯤ ꯑꯣꯖꯥ ꯊꯣꯏꯔꯦꯟ ꯀꯥꯏꯅꯒ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯀ꯭ꯔꯤꯁꯅꯄꯨꯔ ꯑꯩꯈꯣꯏꯅ ꯎꯍꯧꯕꯖꯥꯠ ꯅꯠꯇꯦ ꯁꯤꯗꯒꯤ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡ ꯌꯥꯝ ꯐꯥꯎꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯡꯁꯨ ꯆꯠꯂꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯃꯟꯗꯤꯔ ꯍꯣꯡꯕꯒꯤ ꯆꯠꯄꯤꯔꯤꯔꯣ ꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯤ ꯑꯁꯤꯗ ꯂꯩꯔꯝ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯅꯕꯘꯅꯁ꯭ꯌꯥꯝꯒꯤ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯂꯩꯔꯝꯃꯤꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯅꯤꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤ ꯅꯨꯄꯤꯁꯤꯡ ꯂꯩꯔꯦ ꯈꯨꯗꯩꯒ ꯁꯦꯠꯇꯅꯁꯨ ꯆꯠꯂꯤ ꯌꯥꯝ ꯆꯥꯎꯕ ꯈꯨꯟꯅꯤꯅꯦ ꯁꯤꯗ ꯌꯥꯝ ꯄꯪꯄꯤꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯏ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯖꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥꯎꯗ ꯂꯩꯔꯨꯔꯕꯅꯤꯅ ꯃꯣꯏ ꯈꯪꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯝꯕꯤꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯣ ꯃꯟꯗꯤꯔꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯕꯘꯅꯁ꯭ꯌꯥꯝꯅ ꯀꯠꯄꯒꯨꯝꯕ ꯕꯥꯃꯣꯟꯒꯤ ꯗ ꯀꯠꯄ ꯑꯣꯏꯅ
sida gari mayam khamdana lere adu oiba tai magi mayumdadi natre ai ozanna bakana chamsu ai mi mayam lerame stage da gari asi thongdab tare na ko yojare Krishnapur gi Hari Mandir Sangabai mafam nupi macha sing stage da yam nuksiba imai pema moi akhoi gi asang ba sei ja photo ga kamna dana nupi macha khara atauri jai pharaba pungtham mandir akoi hari mandir si sangka ba thoram ga mari lenna egi jai bungo egi bara kampak na te manipuri singi oina tongthin ngai ngalaba ayupin srik thaba nujang wai rang ila thuba taranga jai bungo na sham ai Mada mesti jawab punjuk ni. Asigi hari mandir si sangga ba dengan asena timbiri ba lai bungo dasin puna mapusoi ni ko na pujo puram jari mai ben puna Professor Horongam Rasmani si bada museum and library haituna onka kota ya to sauni khatuna lei nasina am tapi amagani masigi founder na so liba nasigi Horongam Rasmani na matam khai mamanga ikhogi guru maran thon na bagana sambo kalsa gilamba ikai khunna ba tibuna khoi mana pibagi awar pibagi thorama pamthok ki adu matam na ba ikhogi guru maran thon na bagana sam masagi asimba thobakhrada ikhogi India da lakpa nandabagi hai bamana si masang webun hoke aduna maki मैं अभी बस अब पा अन्य नचलेगा हाई बमना सी मतलब नदु देगी रिसिप्ट ओपनी अगर नसीबी या फिर पुंखन नसीबा वरा कोई हम गन रास में सुन नसीबा लेंगे लबीना नबदगी फोरम में तो नसी मैं अपनी मांगा खुशी नजर बनी नमका अना कोई वरा रास में अबदी नना कोई गुरु मरन फन नबदना सांबू मांग हाई बमना सी खुशी नजर बनी नमका Masuk lebih lebih dengan kerana maklum sendiri dengan kerana lokal operasi. tom no on thoro ko Ekor masih di kerja Bawa museum juga bawa museum library founder Horongam Rasmani na ekor sama juga Mana masida ikhogi culture sibu masak nyawa nayam bu bu pamthak ni ba jainga si nayam bu na pungni hachang thawai hachang yaura isoga kogi punna lakada ba matanga tingola muthukada aduga ana yakaya dagi ngathok pi hairaga kungang nasi saputpa yaitaba ana yakleitaba adugumba bhai marang sumba kungang ama Kehendak kita makan dalam punna program dari harga nasi kalau nasi ahambagi pergi orang ambil kalau nasi maka nasi dah tension. sigi challi se siju mitai adum lei doira yumna ani kha aga somda uri basidi Hindu Bengali kangbu punna akhoi Krishnapur sida mitai yung kya mu lege 150 siami ponina lokol lei bro Krishnapur gya lokol nei di labuk mitai gi oiba Turil kali turil no. Borak ni sih. Haima. Borak sih kiam lapi ke. Ay me oh.
ꯌꯥꯝ ꯊꯥꯞꯇ꯭ꯔꯦ ꯑꯣ 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 ꯁꯤ ꯀꯩꯅꯣꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯤ ꯀꯔꯤ ꯁꯣꯅꯥꯏ ꯆꯤꯡꯕ꯭ꯔꯥ ꯑꯣ ꯁꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯔꯣ ꯂꯅꯥꯏ ꯄꯨꯈ꯭ꯔꯤꯔꯣ ꯐꯤꯁꯥꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯁꯔꯤꯁꯤ ꯂꯅꯥꯏꯒꯤꯔꯕ ꯑꯣ 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 ꯂꯅꯥꯏꯒꯤꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤ ꯁꯔꯀꯥꯔꯅꯒꯤꯅꯤ ꯃꯣꯏꯅ ꯇꯧꯕ ꯑꯣ ꯁꯔꯀꯥꯔꯅ ꯇꯧꯕ ꯁꯔꯀꯥꯔꯅ ꯅꯠꯇꯦ ꯉꯁꯤꯒꯤ ꯃꯟꯗꯤꯔ ꯁꯪꯒꯥꯔꯤꯁꯦ ꯃꯟꯗꯤꯔꯁꯤ ꯃꯌꯥꯝ ꯈꯥꯏꯅꯔꯒ ꯇꯧꯔꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣꯅ ꯇꯧꯋꯤꯅꯤ ꯀꯅꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯥꯗꯩ ꯂꯥꯛꯄ ꯑꯣ ꯅꯕꯒꯅꯦꯁ ꯌꯥꯝꯅ ꯃꯥꯅ ꯀꯠꯆꯔꯤꯕ ꯑꯣ ꯃꯥ ꯀꯆꯔꯤꯅꯤ ꯃꯥꯅ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯑꯩ ꯃꯤ ꯑꯅꯤꯜ ꯁꯤꯡ ꯀꯧꯏ ꯀꯩꯌꯨꯝꯅꯣ ꯑꯩ ꯃꯣꯏꯔꯥꯡꯊꯦꯝ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣ ꯌꯨꯝ 150ꯃꯨꯛ ꯂꯩꯔꯤꯁꯦ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯑꯣ ꯃꯌꯥꯡ ꯈꯟꯗ꯭ꯔꯥ ꯄꯨꯂꯞ ꯂꯩꯔꯤꯔꯥ ꯃꯩꯇꯩ ꯍꯥꯏꯗꯤ ꯌꯨꯝ ꯄꯨꯂꯞꯅꯤ ꯄꯨꯂꯞꯅꯦꯕ ꯁꯥꯏꯠꯇꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯆꯪꯉꯛꯄꯗꯕꯨꯗꯤ ꯁꯤꯅ ꯂꯩ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯂꯩ ꯑꯣ 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 ꯁꯤꯅꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯑꯣ ꯀ꯭ꯔꯤꯁꯅꯄꯨꯔꯁꯤ ꯕꯔꯥꯛ ꯃꯄꯥꯟ ꯑꯣꯏꯔꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯣꯖꯥ ꯑꯣ ꯕꯔꯥꯛꯁꯦ ꯑꯃꯨꯛꯇ ꯑꯩ ꯆꯠꯆꯒꯦ ꯃꯩꯇꯩꯅ ꯇꯧꯔꯤꯔꯣ ꯃꯤꯇꯩꯁꯨ ꯇꯧꯔꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅꯁꯨ ꯂꯣꯏ ꯇꯧꯔꯤ ꯑꯣ 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 ꯃꯌꯥꯝ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯃꯌꯥꯝꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯅꯨꯞ ꯀꯩꯁꯥꯝ ꯀꯩꯁꯥꯝ ꯑꯅꯨꯞ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯩꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯀꯥꯎꯟꯁ ꯑꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯣ ꯊꯕꯛ ꯑꯣ ꯑꯦꯀꯥꯎꯟꯁꯤ ꯑꯣ ꯊꯕꯛ ꯑꯣ ꯇꯧꯏ ꯑꯣ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯒ ꯂꯩꯔꯤꯕ꯭ꯔꯣ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯃꯩꯇꯩ ꯃꯔꯛꯇ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯥ ꯑꯗꯨꯒ ꯑꯅꯧꯕꯗ ꯍꯥꯏꯔꯒꯗꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯣꯏꯕꯗꯤ ꯂꯩ ꯀꯣꯂꯦꯖ ꯑꯣꯖꯥꯒꯗꯤ ꯂꯩꯕ꯭ꯔꯣ ꯀꯣꯂꯦꯖ ꯑꯣꯖꯥꯗꯤ ꯂꯩ ꯀꯅꯥ ꯀꯅꯥ ꯀꯣꯂꯦꯖ ꯑꯣꯖꯥꯁꯦ ꯑꯗꯨꯁꯨ ꯑꯃꯈꯛꯇꯅꯤ ꯑꯅꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯃꯈꯛ ꯂꯩ ꯑꯃꯅ ꯉꯥꯉꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯒꯣꯄꯤꯀꯥ ꯃꯆꯥꯅꯨꯄꯤꯗꯣ ꯖꯣꯅꯇꯥ ꯀꯣꯂꯦꯖꯇ ꯑꯣꯏꯕꯅꯤ ꯏꯪꯂꯤꯁꯇ ꯑꯣ ꯑꯇꯩ ꯊꯕꯛ ꯄꯨꯂꯤꯁ ꯀꯔꯤ ꯂꯩꯕ ꯅꯠꯇ꯭रो ꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯂꯩꯌꯦꯕ ꯄꯨꯂꯤꯁꯇꯗꯤ ꯑꯂꯤꯛꯄꯗ ꯄꯨꯂꯤꯁꯇ 15ꯗꯤ 10 ꯍꯦꯟ ꯂꯩ ꯂꯧꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯩꯅꯔꯤ ꯅꯠꯇ꯭ꯔꯣ ꯂꯧꯁꯤꯡ ꯑꯌꯥꯝꯕ ꯂꯩ ꯂꯣꯏꯅ ꯑꯋꯥꯠꯄ ꯄꯥꯗꯦ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯃꯔꯨ ꯑꯣꯏꯅ ꯁꯤꯒ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯁꯕꯖꯤꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯇꯥꯔꯦ ꯃꯤꯇꯩꯂꯣꯟꯗ ꯑꯗꯨꯅꯤ ꯑꯩꯁꯨ ꯑꯣꯖꯥꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯁꯣꯝ ꯂꯤꯡꯁꯤꯟꯕꯤꯔꯣ ꯅꯠꯇꯦ ꯁꯣꯝꯗ ꯑꯣꯏꯅ ꯃꯉꯥꯟꯁꯦ ꯁꯣꯝꯗꯩ ꯂꯥꯛꯄꯅꯤ ꯁꯣꯝ ꯂꯤꯡꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒꯨꯝꯕ ꯑꯗꯩꯗꯤ ꯈꯔ ꯅꯛꯁꯤꯟꯅꯕꯤꯌꯨ ꯂꯩꯁꯥꯠꯄꯤ ꯃꯅꯥ ꯇꯥꯕꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯦ ꯁꯥꯊꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯣꯊꯣꯛ ꯌꯥꯝ ꯐꯖꯅ ꯄꯨꯊꯣꯛꯏ ꯑꯗꯣ ꯅꯠꯇꯦ ꯃꯩꯇꯩꯅ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯌꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯍꯣꯜꯁꯦꯜ ꯑꯃ ꯂꯩ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠꯇꯣ ꯑꯌꯨꯛꯁꯦ ꯄꯨꯡ 5:30-6ꯇ ꯄꯨꯔꯒ ꯃꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯆꯧꯕ ꯀ꯭ꯋꯤꯟꯇꯦꯜꯁꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯑꯗꯨꯝ ꯍꯣꯜꯁꯦꯜ ꯃꯃꯜꯁꯦ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 30 ꯄꯤꯔꯒꯗꯤ ꯍꯣꯜꯁꯦꯜꯗ ꯂꯨꯄꯥ 10 ꯑꯣꯏꯔꯁꯨ ꯍꯣꯏ ꯗꯥꯏꯔꯦꯛ ꯑꯗꯨꯅꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯋꯥꯠꯇꯦꯅꯦ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯗꯒꯤ ꯁꯤ ꯋꯥꯡꯗꯒ ꯂꯩꯔꯤꯁꯦ ꯃꯩꯇꯩꯒꯤ ꯂꯝ ꯉꯛꯇꯅꯤ ꯀꯣꯟꯁꯤꯗ ꯎꯔꯤꯁꯦ ꯕꯣꯔꯥꯛ ꯇꯨꯔꯦꯜꯁꯦ ꯁꯤ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯁꯤ ꯋꯥꯡꯃꯗ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯂꯝ ꯉꯛꯇꯅꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯆꯤꯡꯉꯤꯔꯥ ꯁꯤꯁꯨ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯅꯤ ꯑꯗꯣ ꯕꯔꯥꯛ ꯂꯥꯟꯕꯗꯤ ꯀꯔꯤꯗ ꯍꯤꯗ ꯍꯧꯖꯤꯛꯁꯨ ꯍꯤꯗ ꯑꯗꯨꯝ ꯁꯨꯏ ꯑꯣ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟꯅ ꯁꯨꯔꯝꯕ ꯑꯗꯨꯒꯩꯗꯤ ꯈꯔꯗꯤ ꯍꯟꯊꯔꯦ ꯋꯥꯡꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯑꯉꯥꯡꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯂꯣꯏ ꯍꯩꯅꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯆꯥꯎꯕ ꯄꯤꯛꯄ ꯑꯗꯨꯝ ꯄꯥꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯁꯨꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯂꯩꯉꯩꯗꯗꯤ ꯋꯥꯡꯕꯁꯦ ꯐꯖꯅ ꯁꯨꯔꯝꯃꯤ ꯂꯧ ꯐꯧ ꯑꯗꯒꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯝ ꯁꯨꯔꯝꯃꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯝꯕꯤꯁꯦ ꯍꯪꯒꯥꯝꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅꯄꯨꯔꯁꯤꯃ ꯆꯥꯕ ꯑꯣꯛꯄꯒꯤ ꯊꯥꯎꯁꯦ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯂꯅꯥꯏ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯅꯥꯏ ꯊꯥꯎ ꯁꯨꯝꯐꯝꯒ ꯂꯩꯕ꯭ꯔꯣ ꯊꯥꯎ ꯁꯨꯝꯐꯝꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠꯇ ꯑꯇꯣꯞꯄ ꯃꯦꯆꯤꯟꯗ ꯆꯠꯂꯒ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯣꯖꯥ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯅꯦ ꯆꯧꯁꯤ ꯎꯔꯤꯁꯦ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤꯅꯦ ꯇꯣꯃꯥꯇꯣ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯁꯤ ꯕꯔꯥꯛ ꯅꯪꯅ ꯂꯩꯔꯦꯅ ꯁ꯭ꯋꯥꯏꯗꯗꯤ ꯕꯔꯥꯛꯁꯤ ꯄꯤꯛꯏꯅ ꯏꯁꯤꯡꯁꯦ ꯈꯔ ꯍꯟꯊꯕ ꯃꯇꯝ ꯑꯣꯏꯕ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄꯗꯤ ꯇꯧꯗ꯭ꯔꯣ ꯇꯧꯏ ꯁꯤ ꯄꯨꯔꯥ ꯂꯨꯞꯇꯣꯏ ꯁꯤ ꯃꯄꯥꯟ ꯌꯧꯔꯤꯅꯤ ꯉꯥꯗꯤ ꯐꯥꯗ꯭ꯔꯣ ꯉꯥꯁꯦ ꯃꯃꯥꯡꯉꯩ ꯐꯥꯕꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯃꯃꯥꯡꯉꯩꯗꯤ ꯏꯂꯤꯁꯥ ꯌꯥꯝ ꯐꯥꯔꯝꯃꯤ ꯏꯂꯤꯁꯥꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯃꯤ
ꯍꯤ ꯑꯃ ꯍꯤ ꯄꯨꯔ ꯐꯥꯕꯅꯦꯕ ꯍꯤ ꯑꯃ ꯆꯠꯄꯁꯤꯗ ꯉꯥ ꯏꯂꯤꯁꯥ 10-12 ꯐꯥꯎ ꯐꯥꯏ ꯅꯨꯡꯊꯤꯟꯁꯦ ꯈꯣꯟ ꯆꯠꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯂꯤꯁꯥꯁꯦ ꯕꯣꯔꯥꯛꯁꯦ ꯈꯔ ꯋꯥꯠꯂꯦ ꯂꯥꯛꯇ꯭ꯔꯦ ꯀꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯂꯤꯁꯥ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯉꯥꯗꯁꯨ ꯋꯥꯠꯂꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯔꯧ ꯑꯗꯒꯤ ꯕꯥꯎ ꯍꯥꯏꯅꯁꯨ ꯂꯩ ꯉꯥ ꯑꯁ ꯑꯆꯧ ꯑꯆꯧꯕ ꯀꯤꯂꯣ 9 ꯂꯨꯝꯕ ꯕꯔꯥꯛ ꯇꯨꯔꯦꯟ ꯃꯅꯤ ꯁꯣꯅꯥꯕꯥꯔꯤꯒ ꯁꯣꯅꯥꯕꯥꯔꯤ ꯊꯣꯡꯗꯤ ꯑꯥꯗ ꯂꯥꯞꯅ ꯁꯣꯅꯥꯕꯥꯔꯤ ꯚꯥꯠ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯗ ꯂꯥꯟꯂꯛꯄ ꯇꯥꯎꯟ ꯃꯆꯥ ꯀꯩꯊꯦꯜ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠ ꯑꯗꯨ ꯈꯔ ꯆꯤꯟꯕꯅꯦꯕ ꯑꯗꯨꯋꯥꯏꯗꯣ ꯍꯣꯏ ꯇ꯭ꯔꯥꯐꯤꯛꯇꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯗꯅꯤ ꯌꯥꯝꯅ ꯕꯔꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯀꯥꯟꯗꯤꯔꯣꯝꯗꯒꯤ ꯇꯧꯕꯗꯨ ꯁꯣꯝꯗ ꯂꯥꯛꯏꯃꯤꯅꯦꯀꯣ ꯆꯦꯟꯊꯔꯛꯏꯅꯦꯕ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯁꯤꯁꯨ ꯃꯩꯇꯩꯅ ꯊꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤꯇꯩꯅ ꯊꯥꯗ꯭ꯔꯦ ꯃꯤꯇꯩꯁꯦ ꯂꯥꯟꯅ ꯆꯠꯇ꯭ꯔꯦꯕ ꯑꯗ ꯂꯝꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯗꯣꯛꯄ ꯍꯥꯏꯅ ꯑꯃ ꯂꯩ ꯆꯍꯤ ꯑꯃꯒꯤ ꯂꯧ ꯀꯌꯥꯔ ꯑꯃꯗ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ 10,000ꯕꯨ ꯑꯣꯏꯔꯁꯨ ꯃꯥꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯁꯤꯒꯤꯁꯦ ꯑꯥꯗ ꯎꯔꯤꯕ ꯎ ꯋꯥ ꯍꯧꯔꯤꯁꯦ ꯃꯁꯤꯗꯩ ꯍꯧꯔꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯋꯥꯈꯣꯡ ꯌꯥꯝꯅ ꯌꯨꯝ ꯎꯔꯤꯁꯦ ꯁꯤꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯁꯤꯅ ꯃꯇꯣꯟ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯑꯥꯐꯥꯎ ꯊꯦꯡꯕ ꯂꯩꯔꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯝꯗꯅ ꯍꯥꯗꯅ ꯇꯧꯕꯒꯤ ꯋꯥꯐꯝ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯩ ꯃꯣꯏꯁꯨ ꯌꯥꯝꯅ ꯑꯩꯈꯣই ꯍꯧꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯋꯥꯡ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩꯑꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯄꯤꯔꯝꯃꯣꯏꯁꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯃꯕꯨꯛ ꯆꯥꯛ ꯆꯨꯝꯅꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯃꯣꯏꯅ ꯇꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯂꯣꯏꯔꯕꯅꯤ ꯃꯣꯏꯗꯤ ꯑꯁꯤꯗꯩ ꯇꯥꯜꯂꯤꯁꯦ ꯇ꯭ꯔꯛ ꯐꯥꯎ ꯂꯩꯕ ꯌꯥꯎꯏ ꯂꯧꯃꯤ ꯑꯃꯃꯝ ꯇ꯭ꯔꯛ 2 ꯁꯨꯕ ꯌꯥꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯤꯡꯒꯣꯜ ꯃꯣꯏꯅ ꯁꯨꯕ ꯅꯣꯝꯕꯁꯦ ꯈꯔ ꯀꯟꯕ ꯍꯣꯠꯅꯕꯁꯦ ꯃꯣꯏꯅ ꯍꯣꯠꯅꯔꯕꯅꯤꯅ ꯑꯗꯨꯅꯤ ꯑꯗ ꯃꯤꯇꯩꯒꯤꯗꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤꯗꯤ ꯑꯁꯤ ꯑꯔꯣꯏꯕ ꯈꯨꯡꯒꯪꯅꯤ ꯁꯤ ꯃꯩꯇꯩ ꯌꯨꯝꯂꯥ ꯑꯁꯤꯗꯤ ꯃꯌꯥꯡ ꯑꯇꯣꯞꯄ ꯃꯔꯣꯟ ꯃꯣꯏ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯥꯛꯑꯒ ꯑꯁꯤꯗ ꯂꯩꯕꯅꯤ ꯃꯈꯥꯁꯤ ꯃꯤꯇꯩꯒꯤ ꯃꯈꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯄꯗꯣ ꯍꯧꯒꯠꯂꯛꯄ ꯃꯟꯗꯤꯔ 2 ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯑꯁꯤꯗ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯩ ꯑꯁꯣꯝ ꯃꯌꯥꯏꯗ ꯑꯃꯒ ꯂꯩ ꯃꯌꯥꯏꯗꯁꯨ ꯃꯌꯥꯏꯗ ꯑꯃꯒ ꯂꯩ ꯃꯟꯗꯤꯔ 2 ꯂꯩ ꯀ꯭ꯔꯤꯁꯅꯄꯨꯔꯁꯤꯗꯤ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯇꯥꯔꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯁꯤꯜꯆꯔꯁꯦ ꯀꯩꯒꯨꯝꯕ ꯀꯦꯄꯤꯇꯦꯜ ꯁꯣꯗꯔꯘꯥꯠꯀꯤ ꯄꯣꯏꯟꯗꯣ ꯑꯗꯨꯗꯩ ꯂꯥꯛꯑꯗꯤ ꯑꯁꯤ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 3 ꯍꯥꯏꯇꯥꯔꯦ 3 ꯈꯛꯇꯅꯦꯕ ꯑꯦꯅꯤ ꯇꯥꯎꯟꯅꯤꯅ ꯁꯣꯗꯔꯘꯥꯠꯇꯒꯤ ꯂꯩꯁꯦ ꯑꯩ ꯇꯥꯎꯟ ꯄꯨꯔꯥ ꯇꯥꯎꯟ ꯀ꯭ꯔꯣꯁ ꯇꯧꯔ ꯂꯥꯛꯏꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯇꯥꯎꯟ ꯆꯪꯁꯤꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ 2.5 ꯋꯥꯔꯤꯅꯤ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯈꯣꯡꯕꯥꯜꯗ ꯀ꯭ꯔꯤꯁꯅꯄꯨꯔ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯌꯨꯝꯀꯣꯛ 150 150ꯗꯤ ꯈꯤꯇꯪ ꯐꯥꯔꯣꯏ 100ꯗꯤ ꯍꯦꯜꯂꯅꯦꯕ 150 ꯆꯞ ꯆꯥꯅ ꯑꯁꯤ ꯅꯨꯡꯉꯥꯏꯌꯦ ꯑꯇꯩ ꯂꯝ ꯆꯠꯄꯗꯕ ꯌꯨꯝ ꯀꯌా ꯂꯩꯒ ꯍꯥꯏꯕꯗ ꯑꯃꯅ 100 ꯍꯥꯏꯅꯤ ꯑꯃꯅ 200 ꯍꯥꯏꯅꯤ ꯐꯩ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯀꯔꯤ ꯀꯩꯅꯣꯗꯤ ꯀꯔꯤ ꯌꯨꯝꯅꯥꯛꯁꯤ ꯀꯔꯤ ꯂꯩꯒꯦ ꯃꯣꯏꯔꯥꯡꯊꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯃꯊꯪꯗꯅ ꯉꯥꯉꯣꯝꯒꯤ ꯌꯨꯝꯁꯦ 10ꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ 12 ꯑꯗꯨ ꯃꯇꯨꯡꯗ ꯀꯩꯁꯥꯝ ꯑꯩ ꯀꯩꯁꯥꯝꯒꯤꯅꯤ ꯑꯣꯖꯥ ꯃꯤꯡ ꯑꯝꯇ ꯑꯩ ꯍꯥꯏꯕꯤꯌꯨ ꯀꯩꯁꯥꯝ ꯕ꯭ꯔꯖꯂꯥꯜ ꯑꯣꯖꯥ ꯕ꯭ꯔꯖꯂꯥꯜꯗꯤ ꯐꯖꯅ ꯈꯪꯕꯤꯅꯦ ꯌꯨꯝꯗꯣ ꯑꯣꯖꯥꯒꯤ ꯌꯨꯇꯨꯕꯅ ꯌꯦꯡꯉꯤꯃꯤꯅꯦ ꯌꯦꯡꯕꯗꯨꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯔꯇꯤꯒ꯭ꯔꯥꯝ ꯆꯠꯄ ꯈꯣꯠꯄ ꯄꯨꯝꯕ ꯌꯦꯡꯉꯤ ꯌꯨꯝꯗ ꯐꯝꯅ ꯑꯣꯖꯥꯒꯤ ꯇꯧꯔꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯌꯦꯡꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯇꯧꯔꯤꯁꯦ ꯃꯤꯇꯩꯒꯤꯗꯃꯛꯇ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯤ ꯑꯩ ꯉꯔꯥꯡ ꯀꯅꯥꯗꯅꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯗꯨꯗ ꯕꯔꯖꯂꯦꯡꯒꯥꯒꯤ ꯔꯥꯖꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯃꯣꯏ ꯔꯥꯖꯕꯥꯔꯤ ꯍꯥꯏꯖꯩꯌꯦꯕ ꯅꯠꯇꯦꯅꯦ ꯆꯪꯉꯤ ꯕꯔꯖꯂꯦꯡꯒꯥꯗꯤ ꯂꯩꯖꯔꯦꯗꯅ ꯑꯦꯔꯤꯌꯥꯗꯨꯗ ꯂꯩꯖꯔꯤꯗꯨ ꯃꯣꯏꯅ ꯔꯥꯖꯕꯥꯔꯤ ꯔꯥꯖ ꯀꯧꯕ ꯔꯥꯖꯨꯕꯥꯔꯤ ꯍꯥꯏꯕ ꯔꯥꯖꯨ ꯍꯥꯏꯕ ꯃꯩꯇꯩ ꯑꯃꯅ ꯈꯨꯟꯗꯥꯕ ꯍꯧꯗꯣꯛꯄꯗꯒꯤ ꯔꯥꯖꯨꯕ ꯂꯣꯏꯅꯃꯛ ꯃꯌꯥꯡꯅꯁꯨ ꯍꯥꯏ ꯔꯥꯖꯨꯕꯥꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯕꯔꯖꯂꯦꯡꯒꯥ ꯍꯥꯏ ꯑꯗꯩꯗ ꯆꯩꯔꯝꯃꯦ ꯃꯤꯠ ꯎꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯒꯤ ꯀꯅꯥꯒꯤ ꯃꯊꯪꯗ ꯀꯔꯤ ꯂꯩ ꯈꯪꯉꯤ ꯅꯣꯏ ꯃꯣꯏ ꯃꯃꯥꯡꯗ ꯂꯩꯕꯗꯨ ꯌꯨꯝꯅꯥꯛ ꯈꯪꯗꯕ ꯋꯥꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯗꯩ ꯍꯥꯏꯕꯤꯔꯣ ꯀꯩꯁꯥꯝ ꯂꯩꯔꯦ ꯑꯣꯀ꯭ꯔꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯣꯀ꯭ꯔꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯂꯩꯔꯦ
ꯑꯗꯨꯒ ꯑꯇꯩꯁꯨ ꯂꯩꯅꯦ ꯃꯤ ꯌꯨꯝ ꯑꯅꯤ ꯇꯥꯕ ꯑꯍꯨꯝ ꯇꯥꯕ ꯌꯨꯝꯅꯥꯝ ꯌꯨꯝꯅꯥꯝ ꯂꯩ ꯃꯦꯟ ꯍꯥꯏꯕꯨ ꯃꯣꯏꯔꯥꯡꯊꯦꯝꯒ ꯉꯥꯉꯣꯝꯒ ꯉꯥꯉꯣꯝꯒ ꯀꯩꯁꯥꯝꯒ ꯑꯣꯀ꯭ꯔꯝꯒ ꯑꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯣ ꯑꯣ ꯑꯗꯩ ꯀꯩꯅꯣꯗꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯂꯩꯕ꯭ꯔꯣ ꯁ꯭ꯀꯨꯜ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯦꯝ ꯏ ꯁ꯭ꯀꯨꯜ ꯑꯃ ꯁꯤꯗ ꯈꯤꯇꯪ ꯗꯥꯎꯟ ꯍꯦꯛ ꯇꯥꯔꯛꯄꯗꯣ ꯑꯁꯤꯗ ꯑꯦꯝ ꯏ ꯑꯣ ꯍꯣꯏ ꯑꯣ ꯑꯦꯜ ꯄꯤꯅꯦ ꯑꯦꯝ ꯏꯅꯦ ꯑꯦꯜ ꯄꯤꯅ ꯑꯦꯜ ꯏ ꯃꯩꯇꯩ ꯑꯣꯖꯥ ꯑꯣꯏꯕ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯌꯥꯎꯔꯤ ꯑꯍꯨꯝ ꯃꯔꯤ ꯈꯛ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯂꯣ ꯀꯩꯅꯣ ꯑꯦꯜ ꯄꯤꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯥꯏꯂꯤꯡꯒꯦꯜ ꯑꯣꯟꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯣ ꯍꯟꯊꯔꯛꯄꯒꯤ ꯃꯁꯤꯃ ꯌꯥꯝ ꯁꯣꯏꯕꯅꯤꯀꯣ ꯀꯁꯥꯔꯣꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤꯅ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯇꯥꯕ ꯍꯥꯏꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯟꯊꯔꯛꯏꯅꯦꯕ ꯃꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯅꯕꯤꯕ ꯆꯨꯝꯃꯦ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯒꯤꯗꯤ ꯋꯥꯠꯇꯔꯦꯅꯦ ꯁ꯭ꯀꯨꯜ ꯁꯨꯅꯥꯕꯥꯔꯤ ꯘꯥꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯤ ꯐꯖꯅ ꯑꯗꯨꯝ ꯁꯄ꯭ꯂꯥꯏꯒꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯈꯨꯟꯅꯤꯅꯦ ꯀ꯭ꯔꯤꯁꯅꯄꯨꯔꯁꯦ ꯑꯣ ꯑꯗꯨ ꯂꯝꯕꯤꯗꯤ ꯈꯤꯇꯪ ꯁꯤꯒꯤ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯁꯦꯝꯃꯛꯀꯗꯣꯏꯔꯥ ꯁꯔꯀꯥꯔꯒꯤ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕ꯭ꯔꯥ ꯄꯤꯁ ꯇꯧꯕꯒꯤꯅꯤ ꯂꯩꯐꯝ ꯈꯔ ꯊꯣꯛꯂꯛꯏꯗꯣ ꯑꯣ ꯅꯨꯡ ꯊꯥꯔꯒ ꯊꯝꯃꯤꯕꯅꯤ ꯑꯣ ꯄꯤꯁ ꯇꯧꯒꯗꯣꯏꯅꯤ ꯀꯩꯅꯣ ꯌꯣꯡꯆꯥꯛꯂꯣ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯜꯂꯤꯅꯦ ꯌꯣꯡꯆꯥꯛ ꯒꯥꯔꯗꯦꯟꯅꯤ ꯍꯩꯃꯥ ꯈꯅꯥꯗꯁꯨ ꯂꯩꯔꯤ ꯄꯥꯜꯂꯤꯅꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯜꯂꯤꯅꯦ ꯑꯁ ꯑꯗꯣ ꯀ꯭ꯋꯥ ꯄꯥꯝꯕꯤꯗꯤ ꯖꯥꯔꯤꯕꯣꯜ ꯂꯣꯝꯗ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ ꯁꯣꯝꯗ ꯈꯔ ꯂꯩꯔꯝꯒꯅꯤ ꯂꯩ ꯑꯁꯤꯗꯁꯨ ꯑꯗꯨꯒ ꯈꯔ ꯋꯥꯠꯂꯦ ꯑꯁ ꯖꯥꯔꯤꯕꯣꯜꯒꯤꯗꯤ ꯃꯣꯏ ꯑꯁ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯦ ꯑꯉꯛꯄꯅꯤꯅꯦ ꯂꯥꯏꯁ꯭ꯔꯝ ꯈꯨꯔꯨꯝꯗ ꯕꯥꯇꯤꯒ꯭ꯔꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯤꯡꯈꯥꯏꯔꯒꯅꯦ ꯁꯤꯒꯤ ꯕꯣꯔꯥꯛ ꯇꯨꯔꯦꯜꯁꯦ ꯑꯁꯤ ꯑꯩ ꯏꯌꯥꯝꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕ ꯃꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥꯛ ꯇꯨꯔꯦꯜꯁꯦ ꯑꯥꯗ ꯂꯩꯔꯤ ꯄꯣꯠꯅꯤꯗ ꯍꯣꯏ ꯂꯥꯞꯅ ꯂꯩꯔꯝꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯈꯪꯉꯛꯄꯗ ꯇꯨꯔꯦꯜꯁꯦ ꯐꯅ ꯂꯥꯞ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯁꯨꯝ ꯅꯤꯡꯈꯥꯏꯅ ꯇꯥꯟꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯌꯨꯝꯁꯦ ꯌꯨꯝꯅꯥꯛ ꯐꯅ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯃꯥꯏꯀꯩ ꯃꯄꯥꯟꯁꯤꯗ ꯁꯨꯝ ꯂꯥꯏꯟ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯝꯃꯦꯕ ꯂꯛꯈꯤꯄꯨꯔ ꯇꯨꯔꯦꯜ ꯈꯨꯟꯒꯤ ꯈꯨꯟꯗ ꯕꯔꯥꯛꯅ ꯆꯥꯁꯤꯜꯂꯛꯇꯅ ꯌꯨꯝ ꯍꯣꯡꯗꯣꯛꯅꯕ ꯌꯥꯎꯏ ꯑꯁꯤꯁꯨ ꯆꯦꯛꯁꯤꯟꯗ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯁꯜꯂꯛꯑꯦ ꯑꯅꯛꯄꯗ ꯇꯨꯔꯦꯜ ꯃꯄꯥꯟ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯑꯌꯥꯝꯕꯗꯤ ꯑꯦꯟꯗꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯅꯔꯦ ꯌꯨꯝꯁꯦ ꯈꯔ ꯃꯈꯩ ꯂꯩꯔꯤ ꯌꯨꯝꯅꯥꯛ 10ꯃꯨꯛ ꯉꯥꯏꯔꯦ ꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯁꯦ ꯑꯇꯩꯗꯤ ꯁꯣꯅꯥꯀꯟ ꯂꯩꯔꯤꯁꯤꯗꯤ ꯏꯁꯤꯡ ꯂꯨꯞꯇꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯤ ꯂꯝꯕꯤꯁꯤꯒꯤ ꯃꯈꯥꯔꯣꯝ ꯂꯩꯕꯁꯤ ꯏꯁꯤꯡ ꯂꯨꯞꯇꯦ ꯑꯗꯣ ꯈꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯌꯥꯝꯕ ꯌꯨꯝꯗꯤ ꯑꯦꯟꯗꯤꯒꯤ ꯃꯅꯨꯡ ꯑꯃ ꯂꯩꯕ ꯉꯥꯛꯇꯅꯦ ꯁꯣꯝꯗ ꯂꯩꯕꯁꯤ ꯌꯥꯝ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏꯒꯤ ꯅꯥꯝ ꯁꯪꯀꯤꯔꯇꯣꯟ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯅ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯨꯟꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯁꯦ ꯃꯁꯤ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯕꯅꯅꯤ ꯑꯇꯩ ꯃꯐꯝꯗꯗꯤ ꯌꯥꯝ ꯌꯦꯡꯉꯦꯕ ꯃꯣꯏꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯪꯒꯤꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯁꯤ ꯉꯁꯥꯏ ꯏꯕꯦꯝꯕꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯆꯕꯗꯨꯗꯒꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯤ ꯔꯥꯖꯕꯣꯡꯁꯤꯁꯤꯡꯁꯨ ꯃꯇꯝ ꯑꯃ ꯃꯩꯇꯩꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯗꯤ ꯌꯥꯝ ꯃꯨꯟꯅ ꯃꯩꯇꯩ ꯑꯣꯏꯖꯅꯤꯡꯗꯅ ꯌꯥꯝꯅ ꯌꯥꯝ ꯀꯜꯂꯛꯑꯝꯃꯦ ꯍꯥꯏꯌꯦꯕ ꯃꯩꯇꯩ ꯅꯥꯟꯅ ꯐꯤꯔꯣꯜ ꯁꯦꯠꯅ ꯂꯥꯛꯄ ꯎꯔꯒ ꯃꯣꯏ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯣ ꯃꯩꯇꯩꯅ ꯏꯟꯊꯣꯛꯄꯤꯕꯅꯦꯕ ꯍꯦꯛ ꯆꯪꯍꯟꯗꯕ ꯃꯩꯇꯩꯅ ꯆꯪꯍꯟꯗꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯁꯤ ꯉꯁꯥꯏ ꯇꯧꯖꯈ꯭ꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯃꯨꯟꯅ ꯂꯦꯞꯇꯅ ꯌꯦꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯐꯝꯐꯝ ꯑꯃ ꯄꯤꯕꯤꯗꯅ ꯌꯦꯡꯍꯟꯕ ꯌꯥꯕꯖꯥꯠꯅꯤ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯐꯤꯖꯣꯜꯗꯣ ꯑꯩꯈꯣꯏꯅ ꯑꯉꯧꯕ ꯐꯤꯔꯣꯜ ꯁꯦꯠꯅ ꯂꯥꯛꯄꯗ ꯑꯗꯨꯃꯛꯇ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯐꯤ ꯑꯃꯗꯤ ꯐꯝꯐꯝ ꯃꯣꯏꯁꯨ ꯏꯀꯥꯏꯌꯦꯕ ꯂꯥꯛꯄ ꯆꯪꯕꯗ ꯑꯗꯨ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯁꯤꯗꯗꯤ ꯌꯦꯡꯉꯤ ꯋꯥ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯂꯩꯀꯥꯏ ꯀꯌా ꯂꯩꯒꯦ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯑꯣꯖꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯣꯡꯕꯥꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯣꯡꯕꯥꯜ ꯂꯩꯀꯥꯏꯅꯤ ꯁꯤ ꯈꯣꯡꯕꯥꯜ ꯂꯩꯀꯥꯏ ꯈꯣꯡꯕꯥꯜ ꯂꯩꯀꯥꯏꯁꯦ ꯕꯔꯥꯛꯀꯤ ꯀꯩꯅꯣ ꯂꯧꯔꯒꯅꯤꯅ ꯕꯔꯥꯛ ꯃꯔꯛ ꯇꯥꯕꯅꯤꯅ ꯕꯔꯥꯛ ꯃꯔꯛ ꯇꯥꯕꯅꯤꯅ ꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯤ ꯑꯣꯖꯥ ꯘꯅꯁ꯭ꯌꯥꯝꯒꯤ ꯁꯪꯀꯥꯞꯖꯤ ꯃꯣꯏꯁꯤ ꯃꯣꯏꯔꯥꯡꯊꯦꯝꯅꯤꯀꯣ ꯃꯣꯏꯔꯥꯡꯊꯦꯝꯅꯤ ꯖꯦꯗ ꯂꯩꯁꯤꯅ ꯃꯌꯥꯝꯕꯒꯤ ꯌꯨꯝ ꯃꯌꯥꯝꯕꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯂꯩ ꯃꯆꯥꯅꯨꯄꯥ 3-4 ꯂꯩ
कृष्णपुर की पखंग सिंह ने नहारोन से हाय दी तो मुझे नहीं करते हाय ओ खुंबाल लेकाय मनिंग लेकाय มันนี่ละกันมันนี่ละกันที่เจ้าอีกค่อยดึง जावे बा มันตบที่เจ้าอีกมันนี่ละกันนะ คุณยิมีงานเต็มนิติลิชา ว่าคุณ มาสิ นี่ตัวนี้ เต็มมาปังยาวเดบราชมณีกไอ้กะ ปานนี่ราชมณีกา ไอ้กะ มวยนี่งอนสิหลักปกป อ๋ออ๋อนี่งอนสิงกะอ๋อบามุนกะยุมโนสิเลยสิบอก ไม่รุมที่ขังแต่มันพามอนจุมหุ่มเลยอ่ะเป็น อ๋ออ๋ออ๋อ จะที่ดูกันมาสนั่นนี่แล้วมันนี่หุ่มคุณมันจุมหุ่ม อ๋ออ๋ออย่าให้ยำรับซะเลย นี่นะเราก็มาทำยึดแม่ไม่ยึด อ๋ออ๋อ ลายโมนอะไร มามันอายามบอกกาดีก็เลยลอยดีเนี่ยกว่า เพราะไม่ปุ่นมันเลย ดัมเปอร์เลยนะเซกเตอร์เลยนะ ก็เลยไม่กันต้องเลยว่าคนไปดิ อ๋อค่อยเนี่ย มันเลยว่าคนเราโยนเลยเป็นคนนึงมันมีมันอยู่แม่งมีได้โยนเลยมา อ๋อ ลายมันเกาอี อ๋ออ๋อ แม่ไม่จันบ้ากระบาตัวอีด้วยมากาดีมากระบาตัวอี อ๋ออ๋อใช่พัฒนาใช่นะใช่ยี่กันโน้นสิจิสังเกตตรงที่ปลาสิจิใครเดินโน้นจ้ะ อันนั้นประเดี๋ยวเลยคนสิคุณเดี๋ยวปุ่งเจ็บเลย มวยงาชิกิสิกันนะกันนะ สิมีมาปานที่หลักมัน มาปันได้หลักปันเนี่ยโอ้โอ้ยังพัฒนากันโน้นตัว ตัวอีแล้วเป็นมาขยันตัวอี อ๋อพัฒนาตัว ไอ้กาสู้ตัวแทงงานได้เลยเนี่ยมันใครที่อันเนี่ยมันมันสมาธิมาโก้ตัดไป อ๋ออ๋ออ๋อฮ่าอีสามนั้นมีงงตาให้วิว Ay, asing ni ko ni ka ito. Mo yang tempo ni ka. มวยรังเทมปนิกา Dem ban ni hara ka. ใครลำนิงโน Ay, kakani. กันกันกันข้างแม่ไม่จันดี ก็ได้แต่ยุ่มปาลิบา Sika Vivekananda. บิเวกันนันเดรตาอีงั้นใส่จังก็ได้ก็วิรักพอดีนะไอ้ใส่นุ่งไอ้เจ้ามันน่ะบ่ Ang typing daw ya ba? Wala na kang Isan pin mo man nang nagkaling no na. อีไอ้นุ่งไอ้เจ้ามันน่ะมาดูชินากี ไอ้เดียวจะพูดเนี่ยควายที่ best price ผักปีเตยปีเตยไอ้คอมเมนต์ตัวนี้พังยิ่งเนี่ยนะมันได้ให้เลย อันนั้นไม่นะให้พี่เลย จานนั้นตัวนี้นะมึงที่จะฮีบดังที่ว่าจะจะถอยตัวอีก เอสนุ่งไอ้เจ้านุ่งไอ้เจ้า มันก็บ้านได้ป่ะ อ๋ออ๋ออ๋อ Ay, matang na din hay ta. เอ๊ะใครก็ยิงบิวใครก็ยิงบิวนุ่งไอ้เจ้านุ่งไอ้เจ้า Sila pa siya. Dam mo ay kay. Ay, tan na ba ito? Dam la ani mo ba? Ay, tarap tayo na. โอ้โอ้โอ้ Dam la ko ni dam mo ay. ต้องไม่ไรอะไรนะ อ๋ออ๋อไอ้นุ่งไอ้เจ้าก็เลยมาอย่างเสียงนั่นเจ้านะเต่าเจ้า Di ako ay ito pa sila na kan. ตามนุ่งไอ้เจ้าก็เลยไม่ยังทุเรศให้เรื่องตัวลงไอ้ยังไงยังไงยังไงOja nabakan siam moirang them Krishnapur khungang gi ni pulsi gi akoi gi Manipur gi kari natal le kari nartana le de gi hauraga anyway adudegi adudegi hauraga Kolkata da Bengal da adai Maharashtra da Mumbai da kari da tawromega America yobi gi ba aduga mani America da pulsi gi naha oringe gi pulsi sanga akoi gi Manipuri jagoi gi Manipuri kala sanskriti gi exponent moina leibiram bani ado
ꯑꯣꯖꯥꯅ ꯊꯣꯛꯄꯤꯔꯛꯑꯒ ꯄꯣꯛꯅꯐꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯥꯛꯄꯤꯔꯦꯔꯒ ꯃꯅꯤ ꯃꯟꯗꯤꯔ ꯑꯃ ꯀꯠꯄꯤꯕꯁꯤꯕꯨ ꯑꯣꯖꯥ ꯁꯤ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯈꯔ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥꯏ ꯃꯇꯝꯕꯥꯛꯇꯨ ꯆꯥꯎꯔꯛꯄꯅꯤ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯝꯗꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯌꯨꯝꯅꯥꯛ ꯇꯔꯥꯅ ꯍꯧꯖꯔꯛꯄꯅꯤ ꯑꯗꯣ ꯕꯣꯔꯥ ꯇꯨꯔꯦꯜ ꯑꯁꯤ ꯅꯤꯡꯈꯥꯏꯕꯁꯤꯗ ꯇꯣꯏꯕꯅ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯍꯣꯡꯗꯔꯛꯄꯁꯦ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯤꯗ ꯂꯥꯏꯁꯦ ꯂꯥꯠꯂꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯒꯤꯁꯦ ꯄ꯭ꯔꯚꯨꯒꯤ ꯀꯩꯅꯣꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯃꯥꯒꯤ ꯄ꯭ꯔꯣꯆꯥꯔ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯁꯦ ꯌꯥꯝꯅ ꯈꯨꯟꯁꯨ ꯈꯔ ꯋꯥꯏ ꯃꯤꯁꯨ ꯂꯥꯏꯔꯕꯅꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯃꯣꯏꯗꯒꯤꯗꯃꯛꯇ ꯑꯩꯅ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯑꯩꯗꯤ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯂꯩꯕꯥꯛꯇ ꯄꯣꯛꯄꯅꯤ ꯃꯥꯇ꯭ꯔꯤꯚꯨꯃꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯥꯇ꯭ꯔꯤꯚꯨꯃꯤꯅꯤ ꯅꯨꯡꯁꯤꯗꯅ ꯑꯩꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯒꯣꯆꯟꯗꯁꯦ ꯌꯥꯝ ꯋꯥꯕꯗꯒꯤ ꯃꯁꯤ ꯈꯤꯇꯪ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯧꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯑꯩꯒꯤ ꯀꯔꯕꯥꯔ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯤꯕꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯒꯤ ꯂꯥꯏꯒꯤ ꯂꯥꯏꯁꯪꯁꯦ ꯈꯔꯇꯪ ꯑꯩꯅ ꯁꯦꯝꯖꯕ ꯐꯪꯖꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯊꯕꯛꯁꯤ ꯆꯠꯊꯔꯤ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯍꯥꯟꯕ ꯑꯩꯅ ꯂꯥꯏꯁꯦ ꯑꯁꯤ ꯃꯟꯗꯤꯔꯁꯦ ꯁꯥꯕꯗꯒꯤ ꯉꯁꯤ ꯂꯥꯏꯒꯤ ꯖꯩꯒꯁꯦ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯄꯥꯎꯕ ꯈꯨꯟꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯇꯦꯡꯗꯤ ꯑꯩꯅ ꯄꯥꯡꯖꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯆꯍꯤ 35ꯗꯤ ꯍꯦꯜꯂꯦ 85 ꯄ꯭ꯂꯁꯅꯦꯕ ꯑꯣꯖꯥ ꯑꯦꯛꯇꯤꯚ ꯑꯣꯏꯕꯤꯀꯣ ꯑꯣꯖꯥ ꯑꯃꯨꯛ ꯍꯟꯕꯤꯈꯤꯗꯣꯏꯔꯥ ꯑꯩ ꯑꯃꯨꯛ ꯈꯔꯅꯤ ꯆꯠꯀꯅꯤ ꯑꯃꯦꯔꯤꯀꯥꯗ ꯑꯩꯁꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯤꯗꯣ ꯑꯃꯦꯔꯤꯀꯥꯗ ꯕꯦꯁ ꯇꯧꯕꯤꯔꯤꯁꯤ ꯀꯗꯥꯏꯗ ꯋꯥꯁꯤꯡꯇꯟꯗꯔꯣ ꯅ꯭ꯌꯨ ꯌꯣꯔꯛꯂꯣ ꯑꯣꯖꯥ ꯍꯣꯏ ꯋꯥꯁꯤꯡꯇꯟ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯃꯦꯔꯤꯂꯦꯟ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯒ ꯂꯩꯖꯕꯅꯤ ꯑꯩꯈꯣই ꯑꯅꯤꯈꯛꯇ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯊꯕꯛꯇ ꯃꯥꯏ ꯃꯥꯏ ꯇꯧꯅ ꯏꯆꯥ ꯅꯨꯄꯤ ꯑꯃꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯂꯩ ꯑꯃꯦꯔꯤꯀꯥꯗ ꯏꯆꯥ ꯅꯨꯄꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤ ꯂꯨꯍꯣꯡꯉ ꯌꯥꯗꯦ ꯑꯁꯤꯅꯤ ꯑꯩꯒꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯒꯤꯗꯨ ꯑꯉꯥꯡꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯣꯏꯒꯤ ꯍꯦꯜꯞꯇꯒꯤ ꯉꯁꯤ ꯃꯟꯗꯤꯔ ꯑꯁꯤ ꯁꯥꯖꯕꯅꯤ ꯁꯥꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯝꯖꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯑꯁꯤꯒ ꯋꯥꯎꯁꯤꯒ ꯏꯗ ꯂꯣꯏ ꯂꯩꯔꯤ ꯕꯥꯃꯣꯟꯒꯤ ꯀꯩꯅꯣꯔꯣ ꯑꯩꯒꯥ ꯍꯣꯏ ꯌꯨꯝꯅꯥꯛꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯑꯩꯒꯥ ꯍꯣꯏꯒꯤꯁꯤ ꯀꯔꯤꯅꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯍꯥꯟꯅ ꯀꯣꯡꯒ꯭ꯔꯥꯏꯂꯛꯄꯝ ꯑꯣꯏꯔꯝꯕ ꯀꯣꯡꯒ꯭ꯔꯥꯏꯂꯛꯄꯝ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅ ꯂꯩꯍꯧꯕ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯀꯨꯏꯅ ꯄꯨꯟꯁꯤꯕꯤꯌꯨ ꯑꯩ ꯉꯁꯤ ꯌꯥꯎꯖꯕ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯩ ꯈꯔ ꯄꯤꯛꯄꯅꯤꯅ ꯃꯌꯥꯝ ꯃꯤꯁꯦ ꯈꯔ ꯑꯗꯨꯝ ꯁꯤ ꯕꯔꯃꯆꯥꯔꯤꯗ ꯍꯣꯡꯉꯦ ꯃꯥꯗꯤ ꯅꯤꯄꯥꯝꯗ ꯇꯧꯕꯗꯨꯒ ꯑꯩꯒꯥꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯗꯤ ꯀꯣꯡꯒ꯭ꯔꯥꯏꯂꯛꯄꯝ ꯅꯤꯉꯣꯜꯅꯤ ꯁꯤꯒ ꯄꯣꯛꯄꯅꯤ ꯑꯍꯥꯟꯕ ꯁꯤꯒ ꯄꯣꯛꯅ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯗꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯅꯦ ꯆꯧꯕꯒꯤ ꯃꯆꯥ ꯃꯁꯨꯅ ꯌꯨꯝꯗꯤ ꯀꯗꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯑꯩꯃ ꯕꯣꯟ ꯇꯔꯥꯄꯨꯔꯗꯔꯣ ꯔꯥꯖꯃꯅꯤ ꯍꯣꯏ ꯃꯅꯥꯛꯇ ꯑꯩ ꯊꯦꯡꯅꯒ ꯉꯥꯛꯈꯣ ꯙꯔꯃꯤ ꯕꯖꯥꯔꯗ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯁꯛ ꯌꯥꯝ ꯐꯖꯕꯒꯤ ꯊꯧꯔꯥꯅꯤ ꯑꯃ ꯃꯁꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯕꯈꯅ ꯁ꯭ꯌꯥꯝꯅ ꯀꯠꯄꯤꯕ ꯃꯅꯤ ꯃꯟꯗꯤꯔꯒꯤ ꯑꯩꯈꯣꯏꯒꯤ ꯖꯩꯒꯒ ꯇꯧꯗꯅ ꯁꯪꯒꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯑꯣꯡ ꯑꯃꯗ
ꯁꯤꯒꯤ ꯌꯥꯎꯕ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯄꯨꯕꯤꯔꯛꯇꯅ ꯌꯥꯎꯖꯕ ꯐꯪꯖꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯃꯅꯥꯛꯀꯤ ꯁꯣꯅꯥꯏ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯥꯛꯆꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯒꯤ ꯈꯣꯡꯆꯠꯀꯤ ꯄꯥꯎꯗꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯅꯣꯂꯨꯛꯆꯔꯤ